Lakhipuronline puthokjaba January gi tang 19 Sagol se nimit ki Khomjinba Pao tabirase Ahanbada maruoiba Pao Assam Public Service Commission APSC na loba Combined Competitive Examination da Meitei Macha taruk yarakle Ahum suba Barak Laurok Umhei Barak Harvest Festival 3.0 Kasar gi Singirbon mutum lekai da pangthok lagani Amsu gi nipu taruk suba mapok common lagliba February gi tang 9 da Guwahati da pangthok lagani Kasar Borkhula da laiba Purandarpur Meitei Ex Servicemen Association gi ahanba get together gi thauram pangthokre Major Chongthamia Laikidabagi Chahi Chamaga Taraturuk Suba Ningsing Thauram Tripura gi Naren Khamar da pangthokre amasung Jiribam da Lalpani Khungangi Sonapur GP da SSG Mangana Punsindona Federation ama semkre Haujik mapungoi papau tabirase Assam Public Service Commission APSC na loba Combined Competitive Examination da Meitei Macha tharuk jawrakle Assam Public Service Commission APSC na loba Combined Competitive Examination 2022 gi final result ngarang January gi 13 lauthokre result asi APSC gi official portal apsc.nic.in da yaure haukiba chahi gi November gi 13 tagi January gi tang 3 phauba APSC na aroiba interview pangthoklaba matung final result ngarang lauthokibani Handaki Assam Public Service Commission APSC na loba Combined Competitive Examination da mai paklakraba Meitei Macha taruk adudi ACS da Maibam Bikramjit Tarapur Silchar amasung N Ranabir Singh Lakhipur Singirbonne aduga Assistant Audit Officer oina TH Ranabir Singha Jaribon Oinam Anindita Berakal Silchar Santunu Singha Lawat Hailakandi aduga Bijoya Devi Hojai dagini Ahum suba Barak Lorok Kumhei Barak Harvest Festival 3.0 nongmagi obe thorom parengaloinana January gi tang 10 ayuki pung 9 makhai dagi hauduna Kasar gi Singirbon Part 5 mutum lekai da pangthok lagani pangthok kadaba thorom asigi ayukta phawoi bi ima lairembi gi maphamda maira katpagi thoromda Bikasi Agro gi Chairman Nadia Chan Singh Barak Dairi gi Chairman Dayanidhi Sharma Lomilup Assam gi Chairman Jamuna Singha amadi mutum lekai mera paibi gi Kunjalaima Devi saruk jagani Dr. Rajiv Mohan Pant Vice Chancellor Assam University na haudok parol lantokani numidasi gi ahan ba session da Professor Hamam Ramanandana moderator ani suba session da Rabi Shankar Likmabam GTM Nabar na moderator aduga numidasi gi nungthilda ahum suba session da Yumnam Nadia Chana President oiduna pangtok kadaba thoromda Lakhipur ki MLA Sri Kausik Rai na mitunglen aduga Sri Jubraj Borthakur ADC Agri Kasar Sri Sudip Nath SDO Lakhipur Sri Aman Prakash Mina SDPO Lakhipur amasung Sri Matirina Singha Chairperson MDC Assam na nungtil da pangtok kadaba ahum suba session da ikai khumna jaba mitungoi na saruk jagani numidasi gi thorom da miyam na saruk jabinaba Barak Lorok kumai gi maikei tagi Yumnam Nadia Chan amadi Sopon Asangbam na paujelagli Assam gi amata ngairaba Manipuri Mahiroilup All Assam Manipuri Students Union Amsugi Niputaruk suba mapok common numit Foundation Day lagliba February gi tang 9 da Guwahati Medical College and Hospital Auditorium Bangagar da pangthok lagani hairiba numidasida Assam gi saknairaba political party singi Thoburel Singh amadi Assam gi tongan ba Manipuri Civil Society Organization Singh Students Union Singh amadi Assam gi indigenous loop kaya saruk yaragani amadi Guwahati ki akoi bedalairiba ahalaman imai ben Mahiroi Singh na chingbasu thoromasida saruk yabiu haina All Assam Manipuri Students Union Central Committee ki maiketagi noluk na ningsing lagli Khanganjaba ma Haukiba me thagi tang ahumdagi Imalebak Manipur da thogliba irang asina maram oiraga Maihauron dagi chanaraglaba inat ki oiba irat thawni amadi harau kumai phawba pangthok handraga Isai nongmai gi mingda lagaw dhop amadi Juwarna chingba pangthokliba asi apunba maitei tengolna thamoi songna nungaijade Khun gi maira paibi amadi club ki naharol singna mideng changbiu masigi makha tabada lagaw dhop amadi Juwarna chingba pangthok tanaba apunba maitei tengol Kasar Assam gi maiketagi akanba wafam thamlagli All Assam Students Union Asunang Arang Darang Jilada
Kendriya Silpi Divas Pangthokre Lupki President Utpal Sharma na Piran Chingatuna Thorom Haudoki Secretary Shankar Jyoti Barwan Luchingduna Rupkor Jyoti Prasad Agarwal gi Saktamda Laisu Katki Thoromda Asu Central Committee gi Executive Member KH Krishnamon Singh Asu Sarujaki Panbayai Assamese Kala Amati Sanskriti gi lamda Saknairaba Jyoti Prasad Agarwala gi Laikhitaba numit asida chahi khudingi Rajya Sinba Thungna Silpi Divas haina pangthoknare Borkhola Kendra gi manung chanbada Purandapur Dalaiba Purandapur Meitei Ex Servicemen Association gi ahanba get together gi tharomama association asigi president Hizam Arun Kumar gi sangaida ngarang yumsakation nimita pangthokre association asigi president Hizam Arun Kumar na association asi lingat khibagi matangda palladuna hai haukiba chahi lisinganinga kunhumdoi gi me gi tang ahumdagi Manipur da kanglup gi irang na maram oiduna kasar gi bontara puramadi Sonai Chanpur gi relief camp singda lanjena raktuna laikiba singda ngamjaba tengbang piki matamadudagi hauduna lup ama masak naina laitaba yade khanduna Purandarpur Meitei Ex Servicemen Association asi semkhibani haina phongdokhi khungang asigi awa ana thodok watok kaya lakpada tengbangba amadi atei samaj ki chakot thorang kaya paikhatpana lubasigi pandamni haike thorom gi manung channa nat sankirtan gi tangkak amasu pangthokhi hairiba thorom asida association asigi president Hizam Arun Kumar secretary Laisram Hari Mohan cashier Yanglem Prajakishor advisor Yanglem Tonu Babu amadi atei member sing thoromda sarugyaki apna lai aikoina haukiba chahida Bontarapur da Manipur dagi isin inaw singna relief camp da laikhiba matang da ngamjaba khara mateng pibagi tamak chachaki matamadu da aikhoigi oiba association ama laikhidabana tengbang biba adu masak khangdana aikhoi association ama semdaba jade haina khanjaki association asigi maming Purandarpur Meitei Ex Servicemen Association Borkhola aina semjaki aikhoigi pandamdi khungang asida awana tarakpa matamda tengbang binaba amadi atei atei chaukot khongthangda kayada punna saruk jaminaba haiba aduni Lising amaga chanipan marfutra mathoigi khongjom lan gi matung Tripura da laktuna lising amaga chamapan sumna mapanda punsigi aroiba yahip tan kiba Manipur gi ningtam lanmi Major Chongthamia laikitabagi ningsing kumon ga mari leinana shraddhanjali katkre ngarang January gi tang 13 Major Chongthamia Memorial Trust na sinduna Tripura gi Narayan Khamarda Sinai Turel gi torbanda ayukta tarpon kalapa matung nungthilda ningtam lanmi Chongthamia gi mitamda haikatlekat tambagi thoromama pangthokhi trust ki chairman Gurumayim Nitai Sarmana thoroma pu oiraga Chaumani Bazar Panchayat ki Upapradhan Gurumayim Gaurahari Sarmana chief guest oiki thoromadugi maramda maruina trust ki secretary Haikruzam Ongbi Kandesori Nawangangki Manipur dasu Naga Bampal Singjubung Lairakta leiba mitamda haikatlekat tamki haina Agartala dagi phangba pawasina hairi Block Mission Management Unit BMMU Jiribam CD Block Manipur State Rural Livelihood Mission MSRLM na ngaklok pituna Lalpani Village Sonapur GP da Ruhi Sobha Santi Mamtas amadi Lipun haina mingthonba self help group mangana punsinduna Lalpani Village Level Federation Koba Jiribam Block da Taranipan Suba Federation ama Kabiluddin ex ward member Lalpani Nanab Ali Kamarun Maulubi Mazar Ali social worker na mathang sidna athoi baleng birakpa amadi akhanaba invite oduna ngarang semkhre thauramda BLF sembagi matangda wahengbam Premchan block mission manager MSRLM Jiribamna nungi oiba warol piki community facilitator S Lairang Tombi Razida Begum
Babina Begum Sonapur GP BMMU Jiribamgi Block Resource Trainer Muhammad Bahulal Hokna General Body Members Amadi Office Bearer Singbu BLF ki Chatna Kanglon Arunatum Gangna Chatpagi Matang da Wasaglawan ki Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 nongmaijing natabada numit khudingi ayuki pung 13 dagi nungthil gi pung ama phawa layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile Number 9435070286. Aigi immune kabuk lay kauri, ay tulu badagi, haksang ya khwang na dana, satpangam dana, adu sargi klinik ay badagi, ay khare adu satpangam. Ay Lakhipur kumangini, laysumangini. Ajo hana ay chatpangamamde ajikti Dr. Shanti da jengwadagi phadana chatpangamme Aroibada maroiba pau amukhanna Assam Public Service Commission APSC na loba combined competitive examination da meitei macha taruk yarakle Ahum Suba Barak Lorok Umhai Barak Harvest Festival 3.0 Kasargi Singirbon Mutum Lekai da pangthok lagani Amsu gi nipu taruk suba mapok komon lagliba February gi tang nipan da Guwahati da pangthok lagani Kasar Borkhula da laiba Purandarpur Meitei Ex Servicemen Association gi ahanba get together gi thauram pangthokre Major Chongthamia laikidabagi chahi chama ga taruk suba ningsing thauram Tripura gi Naren Khamar da pangthokre amasung Jiribam da Lalpani Khungangi Sonapur GP da SSG mangana punsinduna Federation ama semkre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare